Hello everyone, mayam bakhurum jari. Ngasigi mathel sidi khoigi puklaubi ki marumga yongchak arobaga thongjarake do mayam sigi food plate ta food combo oina kari kari yauge habitu su mayam adum yengminarase bako. Ado thongba haujarage. Ado thongba sidi basic masala khoigi kitchen da phangba nomagi adum khoigi thongba thakpada sizinaba marum marang do. Adu oina sizinare ko aduga maroi mapang nakupi napakpi habitu di adum leijadrabani na aina sigin maroi marang jingida adum thongjarage. Sing hapjare ko aduga dalchini khitang hapjare chanam asuba hapjanjarani aduga koigi morok tangkhai se si khitang hapjanbirage ko manam nungsibani sumaina thau ngoba kanda morok atekpagi tangkhai ge ngobda haphoga ko the maro marang asuba jira powder ga kanoga dhania ga subani the phasan ngobira ko the nga marum se aina phuto ga thambane ko nga amakhakini aina tongana leibani nga marum ngak toin do phasana ngobirani ko sise atang ngorba matungda khoina dum sida maru marang kan machu masala ke ke dum hap yare hing titli hing kitang hap sanjare adu yam kan otpadi yadu minus maina ha hum saina oina ola oina tawjarage morok machu lu hap sanjare ko thum kitang ga hap sanjarage du khamena sinbase aina oina chop tawthokpane ba natraga di chawna hapagadi mai gravy do mapum yaushalani dana ado aina pura grind tawthoga khoi pura blend tawthoga hapadu ju nungai taba aina kitang ju yahoning bada aina main chop tawga hapjaban garam masala kitang hapjanjare ko do ngak tang ngor kanda koina mahi asabaje hapjanbirani aduga yongchak to koigi khotlaga thambani ko aina aduga de ai haptrabani aduga yongchak arobase hapjanjarani ko aduga saugat halaga adum khara garam masala gumba kitchen king gumba kai khara hapjanjaraga ko adum phadi ko mapchala loire do ngak tang saugat hangi chi ko sise do mayam nga marum se kamai thongnage aidi simaina oina thongaga oina mayam ge tamakta share tawjabane ko yongchak ka thongaga chabirabra habidu ju mayam ha comment da phongtok piramo do sau mahi je dum khara kangjali etna do kandu da dum yare sise garam masala kitang hapchalaga phadi ko hapchalaga the loijare mayam agi nga marumga yongchak arobaga thongba the mayam hauni hauroi adagi kamaina thongge habdu shu mayam dagi knowledge dum share tawbiramo ko aduga food plate ta food combo da aina ironba maga tawjeiba ko ironba se koigi yongchak ne hawai mubi maru aribado aduga aluga taraga lonjabane si leijare ko ironbana aduga nga marum thongbaduna si leijare aduga nga atawba ma tawjei ko sise nga raw macha atawbdo adudune do yam hawe sigi raw macha sisu adu mayam nongna thengna bibe yaraga di subscribe toksin biramo aduga like amamam tanga nambiramo aduga combo plate sigi matang da sudum comment phongdok biramo mathang da anob mathel mung puraga lakchege bye bye